Thaina mamangayda uyanba matay manaw amakak layrami. Makoy anisi asuki matik nungsi sana na palami. Adubu makoy ginungaybado kuihaude. Nongdambana asumto uhaina tambadagi mahaki nupidu masanupi paibok amathanamlaga sikhirami. Matawsida miro lejidraba uyanba nupado masanupi anidu konjaraga thamoy sokna kaplammi. Adubu hingdabadi yadabanina uyanba nupasi yamna wana angang anidu yok thaklammi. Adubu asum lairabani henjilakpadagi makoy asuki matik waba haibado oirammi. Nongmagi aray khara asum saraga lerakpasina masanupi anidusu laisabi mapung phare. Adubu masanupi ahalsidi minungsi yamna laibata natana mapagi awa anasu khanglammi. Matam laiba khibikta mapagi mateng panglammi. Adubu masanupi atonbisidi yamna suninglamde. Mapagi imungi awaba karimata hek khangdaba makai yamna nungaina kharasa kharathak make siamlaga leithoklammi. Matausi uba matamda mahaki mapasi asuki matik nungaijaramde. U yanbasina asum sonjelakpana imungdu asuki matik hena waraklammi. Masi uba matamda masanupi ahalsina mapada asumna hairammi. Ipa ibungo, haujikti nasa aikhoisu sauba sare phare. Pabungsu ahal oiraklabanina imungsigi awatpase kharadang menkhatpa ngamnanaba aikhoi koina migi yomda thabak sujaruge. Wafamsida mapanasu imungi leitabana henjilakpana masanupibu migi mayumda thabak suba chalhaningdrabasu yaba tarammi. Aduga amuk masanupi atonbida masilaklammi aduga hairammi. Ipagi atonbi nangdi kari tawge khaliba hayo ipada hayo. Mapagi wadu tavada masanupi atonbisina thawa isa sadaba makai hairaklammi. Pabung isesu migi yumda thabak satkhani. Aduga pabungsu uyanba satkhani. Aduna imungse thabak inkhang loisinbinaba kanamata lehaudrabadi nungaite. Ai imungi thabak singse tahorage. Asumna hairammi. Wafamsida mase amadi mapanasu harau yare. Mathangi ayukni masanupi ahaldu thabak chanabagidamak siam saraga leirammi. Tanjasida mahaki mapana yamna nungsina masanupi ahalda hairammi. Ipagi ibema napana lairabo orubana nakhoibu naning thunghanbasu ngamdre. Se napadi nangonda karimata piningai leite. Se masigi ising khara se puro. Adugane kanagumbana lambi lamkhangda mateng kaniraklabadi makhoigi mateng tawbiba kawba yade. Asumna haiduna pawtak kayamarom masanupi ahalduda haibirammi. Masanupi ahaldo mapukning nungsina mapada kolaga kapsarammi. Asumna mahak mapada biday tawramle. Masigi matungda mahak numit kayani khongna chatlaga thabak thiraklammi. Adubu mahak kanamatadi thingnaramde. Nupi sigi matawsi lai ahum khakna urammi. Hariba lai ahum sina khalammi. Makhoina nupi sigi thamoibo sangyeng tawrage haina khankhre. Maramaduna magi sayon amamam lauraga nupi sina lakadaba lambida leirammi. Nungsana koktonda leiraba matamsida kanamata thokpa ngamnadraba matamsida nupi masasina asum lakpa matamda ikhang khangawdana akangba u amakhakna nupi sida hairaklammi. Nupi masa aigi mateng amukta tawbiramo. Aigi kanadraba usa mayamse nangna amukta tawthokpiramo. Nupiduna uduna hariba thabak singdu tawbirammi. Thabaktuda mahaki mapi marol singdo loinamak motlammi. Matamduda uduna amuk hairammi. Nupi masa adomna aigi mateng tawbibagidamak nahakpu thagatsari. Oh nangi napisidi loinamak motledana. Maduda nupisina amuk hairaklammi. Masida adom karisu nungaitaba tawbigano. Aina angamba mateng tawjabani. Adom di chatpa ngambasu natte. Ay di khara chatlaga adom isingda pisingse samthoklaga loire. Asumna haiduna amuk mahaki khongchatto makha tarammi. Khara amuk chatlaba matungda amuk yamna liraba chananaba potsai hauba maigi lairang amakhak kaitharaga leirammi. Nupisina lakpasi uba matamda lairangsina asumna hairaklammi. Ha nupi masa aigi sase
asok apantana thalle. Masida lairiba leikhom kharasina aibu amuktang semjanbiramo. Masidasu singnaba karimata yauda maigi leirangdo leikhomduna amuk hanagomna ningthina semjanbirammi. Maigi leirangsina amuk makha tana hairaklammi. Nupi masa thagachari. Oh, aigidamak nangina phinaroldo loinamak moledo. Nupisina amuk yamna nungsina hairammi. Masidi aigi ithongne karimata nungaitaba tawbiganu. Aigi phirol singsidi isingda samthoklaga koklagadabani. Asum haina nungsiba minok ama noklaga amuk laklammi. Asum mahakna lakpa matamda yamna motlaba yaw masa ama khakna hairaklammi. Mangda satlibi nupi aigi isase motpada yadre. Ai leikhom mayamsina chatpa phauba ware. Amuktang aibu isingsida samthokpiyuba. Handaksu nupi aduna isingda yaw masadu samthokpirammi. Aduga yaudubu chalhankhirammi. Matungda mahaksu mamay mamit mapi marol singdu ningthina samthoklaba matungda mahaki khongchatto makha tarammi. Khara chatlaba matungdadi yamna sauba yum amakhak nupisina ure. Masidagidi mahak yamna haraungna yumdugi manungda changlammi. Hariba yumdugi manungda lairembi taret khak lairammi. Makhoi uba matamda nupisina yamna nolukna haijarammi. He thongchal hairabi sing adomgi ayaba yauda aina yum manungsida sanglakpagidamak nanaibu ngakpiyu. Nanai aihak thabak thijarakpani. Sanbiduna aibu thabak amatadi pinabiyu. Mahaki wasida makhoina nupisibu nungsibirammi. Makhoigi maraktagi amana hairammi. Phare phare nang mafamsida sahi ama leiro aduga thabak inkhang tawro. Yumsigi mathakta ka taret khak leibani. Adubu matai ithang thangba kado adumadi nang thong hangba yadeko. Ka tarukhak nungtigi nangna sengadabani. Asumna hairammi. Wafamsi taba matamda nupisi asuki matik nungairammi. Numit asidagi hongna mahakna yumsingdu sitna na thamlammi. Lairembi singaduna hangdukanu haiba thongdu mahak nongmata phauba yenglamde. Mahaki tawpham thokpa mathau adutamak tawrammi. Asumna yumdugi thabak asum tawrakpana sahi ama haukhre. Sahi amadu haukraba matungda lairembi amakhakna nupiduda hairammi. Nangna aikhoibu asuki matik pelhalle. Nupi masa nangna haiba inba minungsi saubasida aikhoi atuki matik nungaire. Ngasidagidi nahak nayumda hanba yarani. Adugane haujikti nahak taret suba kaduda sanglo. Kadugi manungda hira sana lupa kayamarum leibani. Mado nahak nangamliba makai nayumda pujakho. Asum haina mahakpu taret suba kaduda sanghalammi. Sana lupa kaya uba phangbaduda mahak asuki matik nungairammi. Adubu mahaki lawpham thokpa kusumal oina sana lupa kharatang oina laurammi. Aduga lairembi singduda bidai taurammi. Mahakna asum lakpa matamda mamangda mahakna mateng tawbikhiba yaw masado hiramani kayamarum siraga mahakpu ngairammi. Yaw masadu hek thengnabagadi yawduna hairakhi. Nahaki puksel sauba matau amadi nahaki matengdo aina kawba ngamde. Se aina siriba hirasidagi nangna apama makhaido loinamak pujakho. Adubu nupi asinadi hira kharatamak laurammi. Amadi yaw adubasu thagatlammi. Masidagidi mahak asum lakpa matamda sak yamna lamlaklammi. Tanjasida mamangda mahakna mateng tawbikhiba maigi leirangdo maduda ahauba phongphong saba sanaba kayamarum loinana nupidubu lakpa ngairammi. Nupidu uba matamda lairangduna hairaklammi. Nupi masa nahak laklabra. Ay nangbu lakpa ngairamlibani. Se nang wabana loiramlagani. Sanaba kharase sasillo. Nupiduna sanaba kharadu saraba matungda lairangdubu amok tawbiman khangba utlammi. Aduga mahak mayumlomda halaklammi. Asumna asum lakpa matamda nungsanaga sabane mahak ising yamna khawranglammi. Adubu mahakki laibak phabana mamangda mahakna mateng tawbikhiba u akangbadu fajaraba hauraba uhoi kayamarum palamlaga nupidubu lakpa ngairaga lairamkhi. Nupi masa nahak halak edana. Nangna aigi mateng tawbikhibadagi
ꯑꯩꯅ ꯅꯪꯒꯤ ꯍꯥꯎꯔꯕ ꯑꯩꯒꯤ ꯎꯍꯩꯁꯤꯗꯒꯤ ꯁꯦꯝꯕ ꯃꯍꯤ ꯊꯝꯂꯤꯕꯅꯤ ꯁꯦ ꯃꯁꯦ ꯊꯛꯆꯤꯜꯂꯨ ꯎꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯍꯩ ꯃꯍꯤꯗꯨ ꯄꯦꯟꯅ ꯊꯛꯂꯝꯃꯤ ꯑꯗꯨꯒ ꯎꯗꯨꯕꯨꯁꯨ ꯊꯥꯒꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯎ ꯌꯥꯟꯕ ꯅꯨꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯌꯥꯝꯅ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯍꯜꯂꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯎ ꯌꯥꯟꯕ ꯃꯄꯥꯗꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯊꯣꯡꯒꯥꯜꯗꯒꯤ ꯑꯣꯛꯂꯝꯃꯤ ꯃꯄꯥ ꯃꯆꯥ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯥꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯡꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯌꯥꯝꯅ ꯑꯇꯟꯕꯤ ꯑꯗꯨꯅꯁꯨ ꯂꯨꯝꯂꯒ ꯇꯥꯔꯝꯃꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯅꯨꯡꯉꯥꯏꯕꯇ ꯄꯥꯝꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯔꯨꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯄꯥꯗ ꯄꯥꯕꯨꯡ ꯑꯩꯁꯨ ꯏꯆꯦꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯒꯨꯝꯅ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯆꯠꯂꯨꯔꯒꯅꯨ ꯅꯆꯦꯅ ꯄꯨꯔꯛꯂꯤꯕꯁꯦ ꯃꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯦ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯕ ꯃꯈꯩ ꯂꯝꯍꯦꯟꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯊꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯃꯆꯦꯅ ꯃꯇꯦꯡ ꯇꯧꯕꯤꯈꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯎ ꯑꯀꯪꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯎ ꯑꯀꯪꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯎꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯩꯍꯥꯛꯀꯤ ꯏꯁꯥꯁꯦ ꯑꯀꯪꯕ ꯎꯁꯥ ꯃꯌꯥꯝꯁꯤꯅ ꯌꯥꯝꯅ ꯃꯣꯠꯁꯤꯜꯂꯦ ꯌꯥꯔꯕꯗꯤ ꯑꯃꯨꯛꯇꯪ ꯑꯀꯪꯕ ꯏꯁꯥ ꯃꯌꯥꯝꯁꯦ ꯅꯍꯥꯛꯅ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯨ ꯋꯥꯐꯝꯁꯤꯗ ꯂꯝꯍꯦꯟꯕꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁ ꯀꯔꯤ ꯍꯥꯏꯕ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯅꯪꯒꯤ ꯎꯁꯥ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯄ ꯇꯥꯔꯤꯅꯦ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯂꯩꯔꯪꯗꯣ ꯑꯃꯨꯛ ꯏꯀꯥꯏ ꯀꯥꯏꯅ ꯂꯩꯔꯝꯈꯤ ꯅꯨꯄꯤꯗꯨꯅ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯪꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯑꯁꯨꯝ ꯌꯩꯕꯗꯒꯤ ꯏꯁꯥꯁꯦ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯦ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯩꯈꯣꯝ ꯈꯔꯁꯦ ꯃꯁꯤꯅ ꯑꯩꯕꯨ ꯁꯦꯝꯖꯤꯟꯕꯤꯔꯝꯃꯨꯕ ꯋꯥꯐꯝꯁꯤꯗ ꯍꯥꯏꯕ ꯏꯟꯗꯕꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯂꯩꯔꯪ ꯑꯀꯥꯏꯕ ꯑꯩꯒꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯏꯐꯤ ꯏꯔꯣꯟꯁꯦ ꯂꯣꯏꯅꯃꯛ ꯃꯣꯠꯂꯣꯏꯗ꯭ꯔꯣ ꯉꯝꯃꯣꯏ ꯀꯅꯥꯅꯣ ꯑꯃꯗ ꯍꯥꯏꯖꯔꯨꯆꯣ ꯑꯩꯗꯤ ꯆꯠꯂꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯥꯛ ꯑꯃꯗ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯌꯥꯎ ꯃꯆꯥꯗꯣ ꯌꯥꯝꯅ ꯃꯣꯠꯅ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯩꯒꯤ ꯏꯁꯥꯁꯦ ꯂꯣꯏꯅ ꯃꯣꯠꯂꯦ ꯑꯗꯨꯅ ꯏꯁꯤꯡꯁꯤꯗ ꯑꯃꯨꯛꯇꯪ ꯑꯩꯕꯨ ꯆꯥꯝꯊꯣꯛꯄꯤꯌꯨꯕ ꯃꯁꯤ ꯇꯥꯕꯗ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ ꯌꯥꯎ ꯃꯆꯥ ꯉꯛꯆꯔꯦꯗ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯅꯣ ꯅꯪꯒꯤ ꯑꯁꯨꯛ ꯃꯣꯠꯈ꯭ꯔꯕ ꯅꯁꯥꯗꯣ ꯑꯩꯅ ꯆꯥꯝꯂꯕꯗꯤ ꯑꯩꯒꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯈꯨꯖꯤꯟꯁꯦ ꯀꯔꯤ ꯑꯣꯏꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯃꯆꯦꯅ ꯊꯦꯡꯅꯈꯤꯕ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯇꯨꯅ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯄ꯭ꯔꯞ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯍꯥꯏꯔꯝꯃꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕꯤ ꯏꯃꯥ ꯇꯔꯦꯠꯃꯛ ꯑꯩꯍꯥꯛ ꯊꯕꯛ ꯑꯁꯨꯝ ꯊꯤꯖꯔꯛꯄꯅꯤ ꯆꯥꯟꯕꯤꯗꯨꯅ ꯅꯆꯥꯕꯨ ꯊꯕꯛ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨꯕ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠ ꯑꯗꯨꯅ ꯃꯃꯥꯡ ꯃꯇꯧꯒꯨꯝ ꯌꯨꯝꯗꯨ ꯁꯦꯡꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯔꯦꯠ ꯁꯨꯕ ꯀꯥꯗꯨꯃꯗꯤ ꯍꯥꯡꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯈꯔꯗꯤ ꯃꯍꯥꯛ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯤ ꯅꯣꯡꯃꯗꯤ ꯍꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯪꯅꯤꯡꯂꯝꯃꯤ ꯈꯪꯅꯤꯡꯕꯅ ꯃꯍꯥꯛ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯑꯐ ꯐꯠꯇ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯟꯊꯗꯕ ꯃꯈꯩ ꯀꯥꯗꯨ ꯍꯥꯡꯗꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯃꯍꯨ ꯀꯜꯂꯕ ꯈꯣꯏ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯈꯣꯏꯁꯤꯡꯗꯣ ꯂꯝꯍꯦꯟꯕꯤ ꯅꯨꯄꯤꯗꯨꯕꯨ ꯃꯑꯣꯡ ꯊꯤꯅ ꯆꯤꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯀꯟꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯇꯧꯕꯤꯈꯤꯗꯕ ꯌꯥꯎ ꯃꯆꯥꯗꯨ ꯐꯖꯔꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯃꯔꯨꯝ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯌꯥꯎꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯝꯃꯤ
ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯋꯥꯔꯒ ꯇꯣꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯀꯥꯏꯕ ꯂꯩꯔꯪꯗꯨꯗ ꯑꯍꯥꯎꯕ ꯐꯣꯡ ꯐꯣꯡ ꯁꯥꯔꯕ ꯆꯥꯅꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯦꯟꯕꯤ ꯅꯨꯄꯤꯗꯨ ꯋꯥꯒ ꯋꯥꯔꯨꯕꯅꯦ ꯆꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯅꯕ ꯈꯔ ꯂꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯔꯪꯗꯨꯗꯒꯤ ꯃꯩ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯃꯩꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯩꯒꯤ ꯆꯩꯅꯥꯈꯣꯜꯅ ꯃꯍꯥꯛ ꯉꯥꯎꯕꯗꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯤꯡ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯃꯃꯥꯡꯗ ꯑꯀꯪꯕ ꯎ ꯑꯣꯏꯔꯝꯕ ꯎ ꯄꯥꯝꯕꯤꯗꯣ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯎꯍꯩ ꯀꯌꯥꯃꯔꯨꯝ ꯄꯥꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯍꯩꯗꯨ ꯍꯦꯛꯅꯅꯕ ꯇꯧꯔꯨꯕꯗꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯍꯩꯗꯣ ꯑꯁꯨꯝ ꯋꯥꯡꯈꯠꯈꯤꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯍꯩꯗꯨ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯤ ꯚꯥꯞ ꯇꯥꯖꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯂꯨꯗꯕꯅ ꯑꯇꯣꯞꯄꯅꯁꯨ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯕꯝꯁꯤ ꯎꯕ ꯃꯇꯝꯗ ꯃꯄꯥ ꯑꯃꯗꯤ ꯃꯆꯦꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯀꯞꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯆꯦꯗ ꯇꯝꯃꯤ꯫ "ꯏꯆꯦ, ꯑꯩꯍꯥꯛꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯃꯤꯅꯣ! ꯑꯩ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯄꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ "ꯌꯦꯡꯉꯣꯏ ꯏꯆꯥꯇꯣꯝꯕꯤ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯄꯨꯟꯁꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯥꯕꯅꯤ꯫ ꯃꯤꯒꯤ ꯃꯔꯜꯗ ꯀꯂꯛ ꯈꯝꯕꯟ ꯐꯥꯎꯔꯕ ꯃꯤꯑꯣꯏꯗꯨꯗꯤ ꯑꯗꯨꯃꯛ ꯑꯋꯥꯕ ꯅꯪꯕ ꯇꯥꯕꯅꯤ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯚꯥꯞ ꯇꯥꯔꯛꯄꯁꯦ ꯃꯁꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ"꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯄꯣꯠꯁꯪꯕꯝ ꯂꯝꯉꯥꯟꯕꯤꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯀꯖꯦꯡꯂꯩ꯫ ꯕꯁꯟꯇꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯃꯇꯣꯝꯇ ꯃꯍꯥꯛꯀꯤ ꯁꯜꯂꯥꯕ ꯑꯅꯤꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯉꯤ꯫ ꯕꯁꯟꯇꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯂꯝꯁꯤꯠ ꯂꯝꯁꯦꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯂꯥꯏ ꯙꯨꯞ ꯀꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯅꯤꯡ ꯃꯃꯥꯡ ꯆꯦꯞꯊ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯁꯪꯒꯣꯜꯗꯒꯤ ꯃꯥꯒꯤ ꯁꯟꯂꯥꯕ ꯑꯅꯤꯗꯨ ꯍꯣꯏꯔꯒ ꯁꯟꯖꯥꯕꯨꯡꯗ ꯄꯨꯔꯛꯏ꯫ ꯁꯟꯖꯥꯕꯨꯡꯗ ꯁꯟ ꯑꯅꯤꯗꯨꯕు ꯆꯨꯛ ꯆꯦꯠꯅ ꯌꯨꯡꯂꯒ ꯄꯨꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯟꯖꯥꯕꯨꯡꯗꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯅ ꯂꯩꯕ ꯎꯄꯥꯜꯇꯅ ꯊꯜꯂꯕ ꯆꯤꯡ ꯑꯗꯨꯗ ꯀꯥꯔꯒ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠꯇꯨꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯀꯣꯟꯅꯒꯗꯕ ꯁꯤꯡ ꯑꯀꯪꯕ ꯊꯤꯔꯝꯃꯤ꯫ ꯁꯤꯡꯁꯤꯡꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯊꯣꯡꯉꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯁꯪꯒꯣꯜꯗꯒꯤ ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯁꯟꯒꯤ ꯆꯥꯅꯕ ꯆꯔꯨꯁꯨ ꯀꯛꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯆꯠꯂꯒ ꯑꯍꯥꯎꯕ ꯑꯅꯧꯕ ꯁꯖꯤꯛꯁꯨ ꯐꯥꯜꯂꯝꯃꯤ꯫ ꯃꯌꯥꯝꯁꯤ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯗꯗꯤ ꯕꯁꯟꯇꯤ ꯁꯟꯖꯥꯕꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯥꯒꯤ ꯁꯟꯂꯥꯕ ꯑꯅꯤꯗꯨꯕꯨ ꯍꯣꯏꯔꯒ ꯁꯪꯒꯣꯜ ꯇꯝꯅ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯖꯤꯛ ꯆꯔꯨ ꯑꯀꯛꯄꯁꯤꯡꯗꯨ ꯄꯤꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯔꯤꯃꯠꯇ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯁꯟꯇꯤꯅ ꯃꯍꯧꯁꯥ ꯁꯤꯡ ꯑꯗꯨꯗ ꯁꯤꯡ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯑꯀꯪꯕ ꯎꯁꯥ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯕꯁꯟꯇꯤ ꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯌꯧꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯐꯖꯔꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯀꯌꯥ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯩ ꯐꯖꯈ꯭ꯔꯕ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯩꯀꯣꯜ ꯑꯃꯒꯤ ꯃꯑꯣꯡ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯑꯀꯪꯕ ꯎꯁꯥ ꯋꯥꯁꯥꯁꯨ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ꯫ ꯕꯁꯟꯇꯤ ꯃꯥꯒꯤ ꯀꯣꯟꯅꯒꯗꯕ ꯁꯤꯡ ꯃꯈꯩꯗꯨ ꯈꯣꯝꯖꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯐꯖꯈ꯭ꯔꯕ ꯂꯩ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯀꯖꯦꯡꯂꯩ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯀꯖꯦꯡꯂꯩꯗꯨ ꯎꯕ ꯃꯇꯝꯗ ꯕꯁꯟꯇꯤ ꯃꯈꯨꯠꯇꯒꯤ ꯁꯤꯡꯌꯥꯝꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯩ꯫ ꯑꯗꯨꯒ ꯀꯖꯦꯡꯂꯩ ꯑꯗꯨꯕꯨ ꯈꯨꯜꯂꯒ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯈ꯭ꯋꯥꯡꯆꯦꯠ ꯑꯗꯨꯗ ꯌꯦꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯤꯡꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯃꯌꯨꯝꯗ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕꯁꯟꯇꯤ ꯁꯤꯡꯁꯤꯡꯗꯨ ꯆꯥꯛꯁꯪꯗ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯈ꯭ꯋꯥꯡꯒꯤ ꯈ꯭ꯋꯥꯡꯆꯦꯠꯇ ꯌꯦꯞꯂꯤꯕ ꯀꯖꯦꯡꯂꯩꯗꯨꯕꯨ ꯃꯀꯣꯛꯇ ꯎꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯕꯁꯟꯇꯤꯗꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯝꯕꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯍꯥꯡ ꯍꯥꯡꯕ ꯎꯟꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯑꯣꯏꯅ ꯊꯨꯡꯂꯨꯔꯦ꯫
ꯕꯁꯟꯇꯤꯁꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯃꯥꯒꯤ ꯀꯥꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯝꯂꯒ ꯎꯟꯒꯤ ꯂꯝ ꯑꯃꯗ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯛꯆꯥꯅꯅ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯀꯌꯥꯁꯨ ꯁꯤꯠꯆꯤꯜꯂꯛꯇꯨꯅ ꯕꯁꯟꯇꯤꯒꯤ ꯃꯁꯥꯗ ꯌꯩꯔꯝꯃꯤ꯫ ꯕꯁꯟꯇꯤ ꯐꯤꯔꯣꯜ ꯑꯊꯥꯕ ꯁꯦꯠꯇꯕꯅꯤꯅ ꯌꯥꯝꯅ ꯏꯪꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯑꯔꯨꯝꯕ ꯃꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯎꯟ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯎꯟꯒꯤ ꯌꯨꯝ ꯃꯆꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯁꯟꯇꯤ ꯎꯟꯒꯤ ꯌꯨꯝ ꯃꯆꯥ ꯑꯁꯤꯗ ꯆꯪꯂꯕꯗꯤ ꯃꯤ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯥꯗꯨ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯁꯥꯒꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨ ꯀꯨꯟꯗꯨꯅ ꯎꯟꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯃꯆꯥ ꯑꯃ ꯄꯥꯜꯂꯤꯕ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯅꯨꯡ ꯌꯧꯔꯕꯗ ꯌꯥꯝꯅ ꯄꯤꯛꯄ ꯃꯩꯔꯤ ꯃꯆꯥ ꯑꯃꯈꯛ ꯍꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯑꯄꯥꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ, ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯀꯨꯆꯨ ꯌꯥꯝꯅ ꯉꯧꯏ꯫ ꯇꯔꯥꯎ ꯇꯔꯥꯎꯕꯤ ꯃꯃꯤꯠ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯇꯒꯨꯞ ꯇꯒꯨꯞ ꯕꯁꯟꯇꯤꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯕꯁꯟꯇꯤ ꯏꯪꯕꯒ ꯆꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯄꯨꯜꯂꯤꯕꯁꯤꯡꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯕꯁꯟꯇꯤꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯕꯁꯟꯇꯤꯅꯁꯨ ꯅꯨꯄꯤ ꯑꯁꯤꯗ ꯃꯍꯥꯛ ꯀꯅꯥꯅꯣ, ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯑꯩ ꯅꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯁꯤꯡ ꯊꯤꯕ ꯂꯥꯛꯄ ꯆꯤꯡ ꯑꯗꯨꯗ ꯂꯩꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ꯫ ꯏꯆꯦꯝ 6ꯀ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏ 8ꯃꯛ ꯏꯁꯥꯗ ꯃꯅꯤ ꯑꯃꯃꯝ ꯌꯥꯎꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯗ ꯃꯅꯤꯁꯤꯡꯁꯤ ꯌꯥꯗꯒꯤ ꯑꯣꯊꯣꯛꯂꯒ ꯑꯩꯈꯣꯏ 8ꯃꯛ ꯃꯅꯤꯁꯤꯒꯤ ꯃꯉꯥꯜ ꯃꯔꯛꯇ ꯁꯥꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯁꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯥꯛꯄ ꯚꯨꯠ ꯑꯗꯨꯅ ꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯂꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯝꯕ ꯅꯨꯃꯤꯠ ꯊꯥꯅꯦꯜ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯈꯣꯏ 8ꯃꯛꯄꯨ ꯐꯥꯔꯦ꯫ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 8ꯇ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯃꯛ ꯐꯥꯔꯒ ꯊꯝꯂꯤꯕꯅꯤ꯫ ꯚꯨꯠ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯃꯅꯤꯗꯨ ꯄꯤꯌꯨ ꯍꯥꯏꯅ ꯐꯨꯕ ꯆꯩꯕ ꯇꯣꯏꯅ ꯇꯧꯏ꯫ ꯉꯁꯤꯁꯨ ꯐꯨꯔꯝꯃꯤ꯫ ꯏꯆꯦꯝꯁꯤꯡꯗꯨꯁꯨ ꯐꯨꯕꯤꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯍꯦꯂꯣꯏꯅ ꯕꯁꯟꯇꯤꯒꯤ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯀꯖꯦꯡꯂꯩ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯕꯁꯟꯇꯤꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ: "ꯅꯍꯥꯛꯅ ꯎꯞꯂꯤꯕ ꯀꯖꯦꯡꯂꯩꯗꯨ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯅꯣ?" ꯕꯁꯟꯇꯤꯅ ꯆꯤꯡꯅꯨꯡꯗꯒꯤ ꯈꯨꯜꯂꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯂꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ: "ꯃꯗꯨꯒꯤ ꯀꯖꯦꯡꯂꯩꯗꯣ ꯑꯩꯍꯥꯛꯀꯤꯅꯤ꯫ ꯂꯩꯔꯩꯄꯥꯛꯇ ꯂꯥꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯕ ꯃꯇꯝꯗ ꯂꯌꯥꯝꯅ ꯄꯦꯟꯕꯤꯔꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯗꯨ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯚꯨꯠꯇꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯌꯥꯔꯅꯤ." ꯍꯦꯂꯣꯏꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯁꯟꯇꯤꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯀꯖꯦꯡꯂꯩꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯍꯦꯂꯣꯏ ꯑꯗꯨꯗ ꯎꯞꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯍꯦꯂꯣꯏꯗꯨꯒ ꯂꯣꯏꯅꯅ ꯕꯁꯟꯇꯤ ꯚꯨꯠ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯎꯟꯒꯤ ꯂꯝꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯑꯀꯪꯕ ꯎ ꯋꯥꯇꯅ ꯄꯤꯛ ꯊꯟꯅ ꯍꯧꯕ ꯃꯐꯝ ꯑꯃꯈꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯦꯛꯄꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯐꯨꯔꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯨꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯁꯟꯇꯤ ꯑꯃꯗꯤ ꯍꯦꯂꯣꯏꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯔꯥ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯁꯤꯟꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯈꯤꯕ ꯐꯨꯔꯥꯗꯨꯒꯤ ꯊꯣꯡꯖꯥꯎꯗꯨ ꯘꯝ ꯂꯥꯎꯅ ꯈꯪꯊꯤꯡ ꯊꯤꯡꯖꯤꯟꯈꯤ꯫ ꯕꯁꯟꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯁꯨꯝꯅ ꯊꯣꯡꯖꯥꯎꯗꯨ ꯍꯦꯛ ꯊꯤꯡꯖꯤꯟꯈꯤꯕꯒ ꯍꯦꯂꯣꯏꯗꯨ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯂꯒ ꯑꯀꯤꯕ ꯐꯪꯂꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯧꯅ ꯑꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯅꯣ! ꯑꯩꯒꯤ ꯂꯥꯡꯗ ꯅꯍꯥꯛ ꯊꯨꯔꯦꯗꯣ! ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯆꯥꯔꯅꯤ." ꯍꯤꯡꯆꯥꯕꯤꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗꯤ ꯑꯀꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯕꯁꯟꯇꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯋꯥꯅꯁꯨ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯑꯆꯧꯕ ꯁꯦꯛꯄꯤ ꯑꯃ ꯑꯣꯜꯂꯒ ꯄꯥꯏꯈ꯭ꯔꯦ꯫ ꯕꯁꯟꯇꯤ ꯀꯞꯄ ꯇꯣꯛꯂꯝꯗꯦ꯫ ꯕꯁꯟꯇꯤꯅ ꯑꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯄꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃꯅ "ꯀꯞꯀꯅꯨ, ꯀꯞꯄ ꯇꯣꯛꯂꯣ" ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯛꯂꯝꯃꯤ꯫ ꯕꯁꯟꯇꯤ ꯀꯞꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯇꯥꯔꯛꯈꯤ꯫ ꯕꯁꯟꯇꯤꯅ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯂꯝꯂꯒ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯗꯣꯝꯕꯤꯃꯨꯛꯇꯪ ꯋꯥꯡꯕ ꯌꯥꯝꯅ ꯄꯤꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯕꯁꯟꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯕꯁꯟꯇꯤ ꯃꯤ ꯃꯆꯥ ꯑꯗꯨꯗ ꯉꯛꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯤ ꯃꯆꯥ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯕꯁꯟꯇꯤꯅ ꯃꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯕꯥꯛꯇ ꯍꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯀꯣꯡ ꯃꯄꯥꯗ ꯊꯥꯡꯖꯤꯜꯂꯒ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯍꯤꯡꯆꯥꯕꯤ ꯑꯁꯤꯗꯤ ꯂꯨꯈꯥꯛ ꯆꯥꯗꯕꯅꯤ, ꯑꯗꯨꯅ ꯅꯍꯥꯛ
ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯅ ꯅꯁꯥꯗ ꯆꯤꯛꯍꯜꯂꯒ ꯅꯁꯥꯗꯨ ꯏ ꯊꯣꯛꯍꯜꯂꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯤꯡꯆꯥꯕꯤꯅ ꯅꯍꯥꯛꯄꯨ ꯆꯥꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤ ꯃꯆꯥꯗꯨ ꯕꯁꯟꯇꯤꯒꯤ ꯈꯨꯕꯥꯛꯇꯒꯤ ꯆꯣꯡꯊꯔꯒ ꯆꯠꯈ꯭ꯔꯦ꯫ ꯕꯁꯟꯇꯤ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯗꯨ ꯊꯥꯖꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯥꯖꯒꯨꯝꯁꯤꯔꯥ ꯍꯥꯏꯅ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯎꯆꯤ ꯑꯃꯈꯛ ꯊꯣꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯕꯁꯟꯇꯤ ꯌꯥꯝꯅ ꯊꯨꯅ ꯎꯆꯤ ꯑꯗꯨꯕꯨ ꯆꯣꯡꯁꯤꯟꯗꯨꯅ ꯎꯆꯤꯗꯨꯒꯤ ꯃꯃꯩꯗ ꯀꯟꯅ ꯄꯥꯏꯔꯝꯃꯤ꯫ ꯎꯆꯤꯗꯨꯅ ꯀꯟꯅ ꯈꯣꯡꯂꯒ ꯃꯃꯩ ꯄꯥꯏꯔꯤꯕ ꯕꯁꯟꯇꯤꯒꯤ ꯈꯨꯠꯁꯥ ꯑꯗꯨꯗ ꯏ ꯊꯣꯛꯄ ꯃꯈꯩ ꯆꯤꯛꯂꯛꯂꯝꯃꯤ꯫ ꯕꯁꯟꯇꯤ ꯆꯩꯅꯥ ꯑꯗꯨꯅ ꯎꯆꯤꯗꯨꯒꯤ ꯃꯃꯩꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯀꯟꯅ ꯍꯧꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯣꯛꯄ ꯃꯈꯨꯠꯇꯨꯕꯨ ꯄꯥꯏꯔꯒ ꯕꯁꯟꯇꯤꯅ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯁꯦꯛꯄꯤ ꯑꯣꯜꯂꯒ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯛꯄꯤ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝꯗꯨ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯕꯁꯟꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕꯁꯟꯇꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯏ ꯊꯣꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣꯍ ꯂꯨꯈꯥꯛ ꯑꯣꯏꯔꯕ, ꯅꯪ ꯆꯥꯔꯕꯗꯤ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯔꯣꯏ, ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯃꯤ ꯃꯆꯥ ꯑꯣꯜꯂꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯀꯖꯦꯡꯂꯩ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯕꯁꯟꯇꯤ ꯇꯝꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯁꯟꯇꯤ ꯀꯖꯦꯡꯂꯩ ꯑꯁꯤꯅ ꯍꯦꯛ ꯃꯁꯥꯗ ꯄꯥꯟꯕꯒ ꯃꯍꯥꯛꯁꯨ ꯈꯨꯗꯣꯝꯕꯤꯃꯨꯛꯇꯪ ꯋꯥꯡꯕ ꯃꯤ ꯃꯆꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯁꯥꯎꯅ ꯃꯥꯒꯤ ꯇꯨꯝꯐꯝ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯕꯁꯟꯇꯤ ꯃꯤ ꯃꯆꯥ ꯑꯣꯟꯕ ꯑꯁꯤꯗ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯕꯁꯟꯇꯤꯅ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯤ ꯃꯆꯥꯗꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯕꯁꯟꯇꯤꯕꯨ ꯀꯞꯄ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯕꯁꯟꯇꯤꯅ ꯀꯞꯄ ꯂꯦꯞꯂꯕꯗ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯀꯔꯤꯃꯇ ꯋꯥꯔꯨꯒꯅꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯀꯖꯦꯡꯂꯩꯁꯤ ꯃꯩ ꯊꯥꯔꯕꯗꯤ ꯍꯤꯡꯆꯥꯕꯤꯁꯤ ꯁꯣꯏꯗꯅꯃꯛ ꯁꯤꯒꯅꯤ"꯫ ꯃꯗꯨꯗ ꯕꯁꯟꯇꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ, "ꯃꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯆꯨꯝꯕꯒꯦ?" ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯍꯥꯛꯁꯦ ꯂꯝꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯕꯨꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯃꯤ ꯃꯆꯥ ꯑꯣꯜꯍꯜꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕꯁꯤꯅꯤ"꯫ ꯑꯩꯍꯥꯛꯅ ꯅꯣꯡꯃ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯈꯤ, "ꯏꯕꯣꯛ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯁꯨꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤ ꯃꯆꯥ ꯑꯣꯜꯂꯒ ꯏꯇꯣꯝꯇ ꯑꯁꯨꯝꯅ ꯍꯤꯡꯕ ꯉꯝꯂꯣꯏ"꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯍꯥꯛꯇꯤ ꯁꯤꯕ ꯅꯥꯏꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯁꯤꯔꯕꯁꯨ ꯑꯩꯒꯤ ꯀꯣꯛꯇ ꯎꯞꯂꯤꯕ ꯀꯖꯦꯡꯂꯩꯁꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯃꯥꯡꯍꯟꯗ꯭ꯔꯕꯗꯤ ꯅꯕꯣꯛ ꯑꯩꯍꯥꯛꯇꯤ ꯁꯤꯔꯣꯏ"꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗ ꯕꯁꯟꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯕꯁꯟꯇꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯍꯤꯡꯆꯥꯕꯤꯒꯤ ꯀꯖꯦꯡꯂꯩ ꯑꯗꯨꯕꯨ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯏꯜꯂꯒ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯕꯁꯟꯇꯤꯁꯨ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯍꯤꯡꯆꯥꯕꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯖꯦꯡꯂꯩ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯊꯤꯖꯩ ꯍꯥꯏꯕꯇꯅꯤ, ꯐꯪꯕ ꯀꯧꯕꯗꯤ ꯃꯔꯩꯇ꯭ꯔꯦ꯫ ꯃꯕꯨꯛ ꯂꯥꯝꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯕꯁꯟꯇꯤꯅ ꯀꯖꯦꯡꯂꯩ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯣꯛꯂꯤꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅꯁꯨ ꯂꯣꯠꯂꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯕꯨꯛ ꯂꯥꯝꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯀꯖꯦꯡꯂꯩ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯤꯔꯒꯦ ꯈꯟꯗꯨꯅ ꯁꯦꯛꯄꯤ ꯑꯣꯜꯂꯒ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗ ꯅꯨꯄꯤꯗꯨꯒ ꯕꯁꯟꯇꯤꯒ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯖꯦꯡꯂꯩ ꯂꯣꯠꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯁꯟꯇꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ, "ꯀꯖꯦꯡꯂꯩ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯩ ꯊꯥꯒꯅꯤ?" ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯤ ꯌꯥꯏꯐꯝ ꯀꯥ ꯑꯃ ꯂꯩ꯫ ꯀꯥꯗꯨꯗ ꯑꯆꯧꯕ ꯑꯆꯥꯛꯄ ꯃꯩꯇꯥꯟ ꯌꯥꯎꯕ ꯀꯣꯝ ꯑꯃꯈꯛ ꯂꯩ꯫ ꯀꯣꯝ ꯑꯗꯨꯗ ꯀꯖꯦꯡꯂꯩꯁꯤ ꯊꯥꯗꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯃꯩ ꯆꯥꯛꯀꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯀꯖꯦꯡꯂꯩ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯕꯁꯟꯇꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯄꯨꯡ ꯈꯔ ꯆꯪꯅ ꯏꯜꯂꯕꯒꯤ ꯇꯨꯡꯗ ꯃꯤ ꯌꯥꯏꯐꯝ ꯀꯥ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯖꯦꯡꯂꯩꯗꯨ ꯃꯩꯇꯥꯟ ꯑꯆꯥꯛꯄ ꯌꯥꯎꯕ ꯀꯣꯝ ꯑꯗꯨꯗ ꯏꯟꯊꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯃꯤꯌꯥꯝ ꯇꯤꯟꯕ ꯀꯩꯊꯦꯜꯗ ꯃꯤ ꯐꯥꯔꯒ ꯆꯥꯒꯗꯕꯒꯤ ꯀꯩꯊꯦꯜ ꯅꯩꯈꯥꯏꯔꯝꯕ ꯍꯤꯡꯆꯥꯕꯤꯗꯨ ꯀꯖꯦꯡꯂꯩ ꯑꯁꯤꯅ ꯃꯩꯇꯥꯜ ꯑꯆꯥꯛꯄ ꯃꯔꯛ ꯑꯁꯤꯗ ꯇꯥꯕꯗꯒꯤ ꯃꯩ ꯆꯥꯛꯈꯤꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯃꯩꯅ ꯒ꯭ꯔꯪ ꯒ꯭ꯔꯪ ꯆꯥꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯁꯤꯔꯕꯗ ꯕꯁꯟꯇꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤ ꯃꯆꯥ ꯑꯣꯜꯂꯝꯕꯗꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤꯒꯤ ꯐꯨꯔꯥ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯀꯪꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯄꯨꯝꯕꯁꯨ ꯃꯌꯣꯜ ꯆꯣꯡꯂꯛꯇꯨꯅ ꯅꯧꯅ ꯑꯃꯨꯛ ꯄꯨꯡꯁꯪ ꯁꯪꯕ ꯂꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫
हिंसाबीना चाथोखरबा लम अदुगी मी पुमनमक मसा मसागी सरू सयांगदगी अहिंगबा मी अमुक ओइना ओंथोरकले हिंसाबी सीख्रे हाइब खंगलबदा मियामदु यामना हराउनरम्मी अमदी शांति लेइबा लेबाक हाइबदो ओइरम्मी मतम खरगी मतुंगदा बसंतीना निंगथौ अमदी महाकी मचानुपीदा महाक मयुमदा हल्लगे हाइना हाइरम्मी मदुदा निंगथौ अमदी निंगथौ मचानुपीदुना यारमदे बसंतीना महाकी सल्लाबा अनि लेहौरी मखोई हुंदोकपा ngamloi हाइरम्मी मदुदगी निंगथौना मनाई मसल कया थारगा बसंतीगी सल्लाबा अनिदुबु लहल्लुरे मदुगी मतुंगदा मखोई नुंगाई याइफना पानखी।